Online Manipur YouTube channel asbing bir mayam pum namuk po amukan taram nok sari han badayam namuru iba pawam update thamjage aram bai tengol gi commander in chief tagi sugnuda hojik moi fazana casualty laikre haina korungan ba khuman na pongdok piri aduga mahaki makhata update tana sugnude 80 unit 48 sagol bangi inaw ama makutara khara sokpani kaisu tawdre pakhat piganu haina korungan ba khuman na pongdok piri aduga mathangi update asna romanan nongmai thingdagi lokhachage 80 unit 13 na koliba jaga asida sakhang daba singna nongmai kapam bagi pau khara tajare unit 13 ki office ki anak pa laikai degi kapam bai pau su tajai masida 80 da mixat thina tawbirak pas sinliba asida thengna ba taradi masa masana daita pugodabani haina ronan nongmai themna phongdok piri aduga mathangi update asna sekma unit ki commander Robin Mangang khoirapam dagi lokhachage sugnuda reinforcement team ama 30 unit tagi Sangsin krabani makoi besu amadi leiriba iricha khuding makna tohaw ama phawa tattabu oirasonu nakoi pumnamak lan ngam piran thelaga halago haina Robin Mangang khoirakpam na phongdok piri aduga mahaki makhata babdetana ngasigi yaifurba numit 18 February 2024 Sunday numit asida nauna 30 unit 80 sekmai da wasak loriba ireisa sing asidi khwaidigi maraiba phaba haibadu oikre umang lai sing ki makok ibadu kobru thong hangduna lai harau ringai manungda oirare sekmai lai committee na su thamoi sengna mateng pangpirakhiba leiramiba khudingmakna yaifa thawni pige haiduna kokta nanthakhiba khudingmak thamoi sengna thagat chari yaifare haina Robin Mangang khoirakpamna phongdok piri aduga mahaki makhata update tana akibadi kanam leitera sum pari puri dagi laiminarak abagi respect tawani matam amade maitai ningthau the singi ningthau khudingmakna sahi ge loipot phawba karami community amana atopa amabu respect tawna phai kuki minai gi mateng panglaga nakhoi karidabu kanaribage napanama hatkiba na chena chan ijat mangan khiba kangbudu da mateng tawraga phabu oini khaladi kaisu kaide taw aikhoisu wakan hongakpa yai haina Robin Mangang khoirapam na phongdok piri aduga mathangi update asna Government of Manipur Secretariat Home Department order by the Governor Manipur na thokpa Dr. Vinit Joshi Chief Secretary Government of Manipur na sahi tawduna thadorpa sero namakak pajage hairiba order asi thoklibagi maramdi nahan tang taraga taretta ITLF Indigenous Tribal Leaders Forum na Churasanpur da leiriba DCSP tang taraga mapan phogi manungda pungkun mari phogi manungda Churasanpur district thadolaga satkidaba gadabani amasung Siamlan Pound tabuk tagi suspend tawkhibadu pungkun mari manungda handoktrapadi mathangi numit tang taraga mapan dagi government ki office thonglo lagani haiba aduga government office employee office ka bayaroi karam bataragadi apapatta tholokpa khudimuk masa masana pujagadabani haiba wafam adu logi wangmadani haina phongdokpiri aduga kanagumbana aduga state government ki employee singna kanagumba singna office suti yaudana suti laudana kanagumba singna office karam daba taragadi akan ba enforcement ama hapchalagani no work no pay haiba system ama aduga suti yaudana aduga mathangi update asna lisi prakang uchumdagi lokhachage hayengi bungsingi helmet Imphal da yoroklagani Imphal da amada rupees 3400 pibadu sida army factory dagi rupees 300 ta leiraga adum sidinaba yabu quality ta test tawraga thajarakpani cargo cost yawraga amada rupees 440 gumba singi weight 1.2 kg ni mayamgi mateng su lakhidaba kuire yamnadi tawningi adubu upai leitabadagi makatana mateng pangbosu ngamdre aisu ta sengna ware mayamna angam mateng khara tawbiro o haina lisipriya kangu jamna mahaki gp number asi pbd video sing bibagi tamakta mayam pumnong po amka na thakachari ano update ki tamakta online Manipur YouTube channel asbunuk sibiduna subscribe to biro mo thank you